Mioi marikak yamna amamba thong thongnau amta pandaba ka aduda amana amagi makut samnaduna tuminna karigumba mangaiduna lerame. Ahanbadadi light macha khara khak tholakpa natana kaisuk thoidokpa toramde. Adabu makoigi session adu toina sum toksalakpadagi amamba ka aduda kadaidagi no khangdaba light anganba mayam mo pairakpa horakke. Ancient artifacts amadi objectsing matanda kadaidagi no khangdabida pangthok to thoksalakpa horakke. Madugi matungdagi khonjel mayam amasu taba horakke. Hairiba mayam asi mioi marina punchanaduna Toukhiba Scole Experiment haina khangnaba chahi manga chupna Toukhiba experiment asida thokhiba asengba thodok ngaktani. Masigi Scole Experiment asibu chathariba group asina sikraba mioi singi thawai atopa dimension da leiba beings amadi matamgi wangmada leiba entity kayaga wari sanaba ngamle haina claim tawri. Scientists amadi professional skeptics kayabu kauduna makoigi experiment adubusu yenghanke. Makoigi experiment adu fraud waramgani expose tawrurage khanduna thijanba lakhiba scientists amadi skeptics singsu fraud ne haibagi khudang changdam amta phangba ngamkide. Ahoina dum afterlife concept asida thajaduna halakhe. Mayamda ngasi aina tawjagadoriba wari asidi siraga loiraba aikoi miyoibagi mapokni haiba concept adubo aranbani afterlife haibasa asengbagi lei aduga aikoigi reality asa aikoina khallibasiga pura ona tainabani haina proof tawkhiba Scole Experiment haina khangnaba asigi matangda tawjaraage. Akoigi life ta aikoina nungsijaba miyoi kaya ama laikidaba yauri. Makoi laikidre haidana aikoina nungaitan lairibasa masibu khara makhaidi kohanba ngamni haina khanjabana aina ngasigi wari asi mayamda share tawjarakpani. Mayamsu wari asi loibu fawwa taduna Scole Experiment asigi matangda khangminarase. In 1993 da England da leiba Scole haina khangnaba apikpa khungang asi sikraba mioi singi thawai singa pau faunanaba man noiba sport amakak oirame. Robin amadi Sandra Foy hariba matai manau asi masigumba paranormal gi oiba thodok asida experience yamna leiraba mioi ne. Makoi anina sikraba mioi singi thawai ga aikhoiga kamaina communication tawgadage haina sahi kaya chupna thijandana lakle. Ellen amadi Diana Bennett hariba mioi ani asisu masigumba paranormal gi oiba thabak tawramsing asida thawai yamna yaujaba mioi ngaktane. Makoi marina punchanaduna Scole Experiment group asa form tawke. Masigi Scole Experiment group asigi lab asina chahi chahum helaba 17th century da saramba street farmhouse haina khangnaba yamna ariba matamgi farmhouse asigi basement ta oirame. Nungi wal oiba ceiling yamna nemba thonau amta pandabana maram oiraga mangal amta changaktabana masigi farmhouse asigi basement asi pumamamba ka amasu oirame. Mioi sing asigi matung inna laikhidraba mioi singi thawaiga pau faunage hairagadi sumba ichik chikpa nungsit nungsa amta changdaba mafam asida natradi yaroi haina su khalame. Group asina laikhidraba thawai sing aduga wari sananaba hotnabada mayamna sijinaba khulai uiza board tarot card amadi crystal ball na chingba amta sijinaramde. Just yamna amambak ahangba ka aduda thariba amanba ugi table aduga khak sijinarame. Group asida yauriba mioi marimak amamba ka aduda chitingumba amta tawdanaba glowing wristband amamam makoigi kudang sing aduda loina sirame. Ahanba haurakpagi session singdadi mioi sing asina amamba ka aduda pung kaya famduna chap manaba tone namada wari saduna isai saktuna sound vibration create tawduna energy ama sagatnaba hotnarame. Hapta kaya asiguma process asi tawrabasu positive oiba result amta fanglamde. Adubu nongmadi ikhang khanghaudana ka aduda leiba nungsit adu electric charge yawrakpagi type ta toroktuna tu chap yungkhalakhe. Amadi ka adugi temperature adusu khanghaudana 8 degree hena second manga gi manungda khangta tara ame. Madudagi khonjel amana makoida directly wari sarake. Khonjel asina mahak asi mano haina kaujarame. Masigi mano hariba voice asi laikhidraba mioi singi thawai nalamde. Mahak asi dimension atopada leiba yamna powerful oiba entity amakak oiramke. Ngasidagi chahi yangkhai chamagi mamangda sikraba communicators, scientists, philosopher
amadi technician kya yawba team of many minds ko wa team ama mano hariba entity asina lit tawi haina so hairake masige mano na lit tawa team asige main oiba mission na asiba na aroiba natte afterlife se aseng bagi lay haiba aikoi mioi da khangan bani haide makoina afterlife asi aseng bagi lay haiba proof tawnaba evidence makal ahum khak pirakani madudi kai no haiba matamda physical oiba evidence photographic oiba evidence amadi audio ni hariba evidence sing asi scientists amadi experts sing na check tawduna study tawbagi ayaba su laigani haide adubu mayam asi tawdrikanda aikoi gi world ga makoi gi world ga connect tawnanaba energy ama hana sagat patakar tarame aduga hariba energy asi session khudingi layer by layer tapna sagat kadabane ngallikan matamgi session sing dadi musi ngan ba tandan muk chawa light macha khara khak thola ame madugi matungdagi makha taba session singda light sing ado ngan ba hengalaki amadi scole group ki miyoi singda light aduna pattern 9 na kufet kafet ngan duna specific oiba instruction sing piba horake masigi team of many mind haiba mano na lit toba spirit group asina scole group ki miyoi sing aduda rules khara su pira ame chap manaba pungfamda chap manaba basement ta aduga chap manaba miyoi mari adu khakna session adu tawgadabani energy field ama sagatliba maramna hauzik fogi oinadi visitor amta changalakanu harame hariba rule asi hek ngaktabada makoina tha kaya changna honna jarakpa adu punamak aremada tagadoribani Robin Foyna session khudingi ek loibaga numit adu tawriba punamak in details ta haibadi time temperature air pressure thola iba light pira iba message punamak amatta chithadana magi diary adu loina notes toksalame Scole group ki miyoi sing asina session khudingi record fatana maintain toraga thambana maram oiraga team of many minds kanguna thamlakiba rules adu amta kahandana session khudingmak yam perfectly pangthok pangamlame rules amta kahandana session mathang torokpana maram oiraga session mapan surakpadadi makoi gi table mathak aduda light ama koi pai pairakpa horake session tara surakpadana light ado makoi gi mamang maktada amadagi ahum tholaki aduga session tram nga surakpadadi light sing ado masing nyangkhalaktuna amamba ka aduda pattern amagi mongda koi pai duna scole group na hangba wahang singi pakhom pi ba horake session kun yokselakpa matamdadi masigi team of many minds hariba spirit group asina aikoi gi world da makoi gi world lagi solid oiba object sing physical evidence amagi mongda thajalakpa horake metal artifacts ariba matamgi ancient coins strange oiba marking hakpa apikpa crystal object na chingba pochak sing basement aduda thariba amanba table adugi mathakta makhon auba maga loinana pangthok ta thokchalakpa horake adubo masigi solid oiba object sing asi khaktana afterlife haibasa proof to yadabanina scole group ki miyoi sing aduna ahenba proof khara su piu haina hairame madudagi spirit kangbu asina athuba matamda photographic oiba evidence pira ani haina hairaduna numit adugi session adu lotion ke This is an apport which arrived during the earliest days of our Scole experiment. In fact, it's a very small object, and whilst we were sitting here, this object would arrive, just materialize, and arrive on the table. Now, as it arrived, that's the sort of noise it would make. Mano na lit toba team of many minds hariba spirit group asina makoi gi world leba object sing basement aduda thariba amanba table aduda pangthok ta thokpa hawhalake metal artifacts ariba matamgi ancient coins amadi crystal object na chingba mayam ama tholake team of many minds hariba spirit group asina mathangda kari object holakadoino haibasa scole group ki miyoi sing aduna khangba ngamlamde adubu spirit group asina thola iba object sing asi random oina pangthok ta tholak panate item sing adugi magi oiba purpose amamam loina lerame kariguma kanda message amagi mongda iduna object aduda yauramba su thengnake nongma session ama kanna tawri kanda brass locket ama tholake scole group ki miyoi sing aduna locket adu hangdoktuna yengubadadi kaimta yauram khide adubu maram zadana object asi pangthok ta tholak oiram moi message kumba ama pining bagi tholak oiram gani haina khanduna scole group ki miyoi sing aduna brass locket adu microscope thanduna yenguba matamdadi yam pikna wahi ahum khak impossible oiba precision da iraga leramba thengnake hariba wahi adudi kaino haiba matamda bridging two worlds haibani
Bridging two worlds haina idamiba message asi makhoi spirit group ki world aduga aikhoi gi world asiga samjannare pau phajana phauna ba yarani haiba takpani haina Scole group ki miyosing aduna lorami. Bridging two worlds haina tharamba brass locket asi hek tholakhibadagi team of many minds hariba spirit group asina Scole group ki miyosing aduda afterlife haibasa asengbagi lei haiba taknaba photographic evidence pibagi matam oire aduna polaroid camera amaga silpek phajana toraba polaroid film amaga poru haina hairake. Polaroid camera haibadi photo hek kapkhibaga khudakta adum photo du cham thoga tholakpa camera do aduzuni ko mathangi session da Scole group ki miyosing aduna polaroid camera amaga phajana silpek toraba polaroid film amaga poraktuna amamba ka aduda makhoi gi session adu hauke ahan ba pungkhai muk kem ta tora amdraba matungda table aduda lairiba film chu yaudaba pungang hangba camera do tapna paikhalake aduga camera adugi akoibada light machu mayam ama ngahak koi pai paramaga camera adu tapna amuk table aduda tarake madudagi Scole group ki miyosing aduna camera aduda ngasai makoina purakhiba silpek tauba suksi sidina driba polar film ado ek hapchalubada camera adudagi mathanda photo ama tholake hariba photo adu yengu matamdadi makoina sukang khangdaba nupa amagi photo oiramke aduga photo adugi makhada message amasu yaurame message aduna kai hai no haiba matamda Giuseppe Rolls sends his regards tharamke Scole group ki miyosing aduna message adu ubada nupa asigi maming asi Giuseppe Rolls kawe haibasa khanglame adubu mahak asi kanano kaino kadaidagi no haibadi khanglamde photo aduda yauriba nupa adugi matangda hapta ani hena thijallaba matungda Giuseppe Rolls hariba nupa asi Polaroid film gi company da thabak toromba 1926 ta sigraba nupa amani haibasa khangake team of many minds hariba spirit group asina tongan ba session singda sigraba miyoi singi saktam mayama ka aduda group aduga laiminabagi tabda tawba photo mayama masu camera aduda gi thohalake photo khara amadana Victorian era matamgi sin mayama yam perfect oiba details ulake aduga photo khara amadana ancient writings amade lost civilization na jingba singi photo ulake image sing adu light chu amta laitaba mafam aduda kamaina develop tawra ino haina expert sing da yang haluba matamdadi light chung yaw dabida film adugi chemical adu manung lomdagi oina change tawthoga thoalakpani haibasa khangba ngamke masigi sukoi oitho aroidaba image develop tawrapagi process asi ubada expert sing chu makok ngauke photographic oiba evidence kaya ama team of many minds hariba spirit group asina pirakraba matungda jat ki sound taba amu horake Scole group ki miyosing aduna audio gi oiba evidence pirakadore haiba khangmadagi makhoi gi session sing tawba matamda tape recorder ama sijinaba horake makhoina tongan ba ariba matamgi lon anoba matamgi lon amade P3B da suksi sijinaramdaba lon ngangba khonjel mayam amasu tarake language expert sing da recording sing adubu study tawhaluba matamda khonjel sing adu asengbani sound gumagi tricks amta natte haina hairake recording aduda yauramiba khonjel sing aduna philosophy amadi quantum physics tagi hauraga topic khudimaki oiba message mayam ama pirake adubu message amakhakti hanjana yauramba thengnake hariba message adudi kaino haiba matamda we are not alone and that is not the end haiba message asine the voices were quite different from those of the mediums themselves, and the personalities behind the voices were not only quite different, but were very consistent. Ka aduda suklai leitaba objects mathanda thokchalakpa makhoi gi marakta thariba table paikhalakpa light mayam amana pattern amagi mongda koipai paiba amadi photograph mayam ama sil doraga thamiba polaroid film aduda thokchalakpana chingba strange oba thawong mayam asi makha tana lepa leitana session khudingi chathaba horake Scole group ki miyoi sing asina tawba session kuntrama thoi suba asida yamna strange oba thawdok ama thoame makhoina so lonchalaga thamiba box manungda yawba sil torba polaroid film aduda image ama thola ame hariba image adu fongadaba numit humni watliba khabar amagi news report oramke Scole group ki miyoi sing aduna image aduga numit humni yi matungda tholakiba khabar aduga changdamna aduna yengu matamdadi chap manaraga leramke team of many minds hariba spirit group asida matamgi wang mada laiba
haibadi matam haibasa suklai laitaba higher dimension gi being su yaure haibasa Scole group ki miyoising aduna khanga ame masigi angakpana thalaba strange over private session asi chahi ani chupna tawra aba matungda team of many minds kambuna visitor lakhanbagi ayaba pirame madudagi Scole group ki miyoisingna Britain gi khwaidagi ariba amadi mayamna yamna respect tawnaba paranormal group mamingna Society of Psychical Research ki miyoisingbo makhoi gi Scole Experiment ki angakpana thalaba thawong asi yengnanaba invite tawke masigi Society of Psychical Research hariba group asi scientists professor professional skeptics na chingba yamna highly qualified orba miyoisingna saba group amakhangni aduga hariba group asida yawriba miyoising asi pak hek thajangadaba miyoi ngaktani makhoina Scole Experiment asibu fraud oiramgani haina khanduna expose to walame adubu fraud kumba thodok thengnabadi lairadana afterlife haibasa asengbagi lai haibagi proof oina fangke. So I was pretty sure that if we could eliminate normal explanations, such as fraud, for example, then the phenomena would probably be genuine, because one could not mistake what we saw. We saw colored lights, we saw materializations, we had direct voices, that is, spirit voices talking from the air, apparently. We were touched by the spirits. We saw a whole range of phenomena which could not be mistaken by three investigators such as ourselves. Society of Psychical Research, short form the SPR haina khangnaba group asina 1882 dagi hauna paranormal activity gi thawong asibo seriously oina lauduna investigate tawduna lakle hairiba group asida Nobel Prize winner Cambridge professor amadi professional skeptics kaya amasu yaure makhoi sing asi serious oiba mioi ngakta oibanina public singna yamna respect tawba group ama oirame SPR group asida yawba khwaidagi haiba mioi ahumna masigi Scole case asa pairame media expert amadi professional skeptics amasu oiriba Montague Keen electrical engineer da top taraba professor Ellison amadi fraud toba mioi kayabu expose tawduna laaba psychologist David Fontana makhoi ahum asina Scole Experiment asa thijanba horake SPR kangbu asina Scole group ki mioi sing asibu thajaramde maram asina cheating gumba amta tawba yadanaba yamna strict oiba rules kaya ama chalairame SPR kangbu asina Scole Experiment asi yawba lakpada makhoi gi oiba sil fajana tawraba polaroid film amadi camera na chingba pujarake ka aduda equipment amadi helper gumba lolaga thamba yaba secret oiba thong naw leibra haidana khulai sijina duna check tawki amadi ka aduda leiriba table chokri sing adusu hidden spot gumba yawbra haidana fatana yenke adubu adugumba amta thengna dabadagi Scole group ki mioi sing adubu fatana body search tawraba matungda basement adugi thong adu hangdok hangjin yadana ba tempered proof tapes haina khangnaba solo tape makal asina session adu haudrikana napsalaga thamke punam asi loina loiraba matungda SPR kangbugi investigator sing asina session asi hauba yare haibai ingit piduna Scole group ki mioi sing aduga punna basement aduda phamina duna session adu haurame SPR kangbugi investigator sing adu yauraga tawba session adu minute nifu fazala fau strange oba thawong amata tawramde madudagi SPR kangbugi mioi sing aduna wakhalda asengba scientist laadi paranormal oiba strange ki thodok sing lep ki ba haibasidi masana tabani haina khalami pungmuk fara afau kemda tawraktabadagi SPR kangbu asina Scole Experiment asi fraud ni haina lakthok lagi khalakpa mikupta ka du temperature khangai haidaraktuna yam sathina ingchelakhe madudagi strange oiba machu gi light mayam makoi pai ba horake mamangi session sing dadi light sing adu Scole group ki mioi sing adu response torambani adu numit adu dadi investigator sing adu oina response torake Scole case asibu thijaliba SPR member Montague Keen na light sing adu da German maronda triangle lama sema o haidana magi wakal da khalami light sing aduna Montague Keen gi wakal da khalibida chap chana torake electrical engineer Ellison na zigzag pattern sem o haidana wakal da khalami adusu lighting aduna chap chana torake haiba sing asi wa amta ngangna dabida wakal da khanba mayam duni lighting asina toroklibado matau karamna makhoi gi wakal da khaliba du lighting aduna kamaina khangibano haibegi explanation amta skeptics sing adu leramde mathangi session dana makhoi mayam gi marakta thariba table aduda crystal object ama mathanda thora ame
object adu Professor Ellison na paiduna yengu matamdadi yamna ingame mahakna Scole group ki miyosing aduda object adu investigate tawnabagidamakta puraga chatkiba yabra haina hangbada Scole group ki miyosing aduna ayaba pirame adubu session adu loiraduna Professor Ellison na basement adudagi hek tholakpaga magi pocket ta hapkiba crystal object adu yawramkhide madugi mahutta Arthur Ellison thaba apikpa brass plate amo oina yawraga leramba thengnaki madu ubada Professor Ellison di sok chalame maramdi mahaki first name Arthur asi mahaki family natana kanamtana khangdaba mingni mathangi session dana SPR members sing na porakhiba sil torba film sing aduda kanagino khangdaba miyoibagi mamai landscape amadi ancient writings mayamama mathanda yawraga leramba thengnaki makoigi sil torba film adu phadana pek tawada natana invisible oiba ultraviolet ingna fawa marking tawa film ne hongdok hongjin tawbagi khudong chaba amta leiba pot nate adu matau karamna sil tawriba film aduda image sing adu tara ibano khanbada makok ngawrame SPR members sing aduna Scole group na tawba session kun henbada yamna strict oiba rules kaya sejinaduna participate tawba matamda explain tawba ngamdraba strange oiba tawdo kaya ama thokpana maram oiraga scientists sing aduda choice ani khak leirame Scole experiment asida thokliba punamak asengbani haina lakthokpa ama natraga Scole group ki miyoi sing asi fraud ni haina lakthokpa ama adu investigator sing aduna Scole group ki miyoi sing asina fraud kuma tawbagi kudang changdam amta phanglamde SPR members sing asi hard headed oiba haibadi kok kanba skeptics kangbu oibanina Scole experiment asi asengbani haina lakthokpagi mahutta strange oiba thodok sing aduge scientific oiba explanation thiduna lerame matang asida team of many minds hariba spirit group asina directly scientists sing aduda wari saba hora ame kadai dagino khangdaba khonjel mayama mana ka do pumnen nenke khonjel sing asina investigator sing adugi maming koroktuna makhoigi private research ki maramda wari sarake amadi investigator sing aduna hangba quantum physics amadi human consciousness ki aruba question sing irai laina kumakye SPR member Montague Keen na mahaki laikhidraba relatives ki matang da hangame maduda khonjel aduna yamna details oina sikiba numit kamai toraga siki private ki oiba kanamtana khangdaba information kaya ama yam chumna hairake Professor Ellison na yamna complex oiba engineering ki question sing hangubada khonjel aduna hena technical oiba details da yamna chumna pakhum pirake investigator sing aduna punama sa loina record torame evidence mayam asina som marol lon chalakpana maram oraga skeptics sing asina su basement aduda science na explain tawba ngamdraba kariguma thodo kharadi thoe habasa yaningba hora ame SPR members sing aduda thokiba khwaidagi sathiba thodo ama hairagadi nongma session tawrikan manungda makhoigi marakta thariba arumba table adu mathanda paikhala ame madu ubada Professor Ellison na magi weight punamak sizinaduna table adubu namthana honarame adubu ngamkhide table adu ground theng dabida paiduna lerame tanja aduda kadai dagino khangdaba khonjel amna wa ngangak pa horake Team of many minds hariba spirit group asi aikoigi dimension dagi natte atopa dimension dagi ni harake masigi voice asi SPR members sing aduna purakpa tape recorder aduda yamna mayek sengna recording torome SPR members sing aduna audio expert sing manaka chatuna recording sasi yanghaluba matamdadi trick kumba amta sizinabu audio natte ka adugi mayai waidagi haibidi mi kanamta leitaba jaga adwaidagi lakpa sound ni haina harake chahi ani hena SPR members sing aduna Scole group ki experiment asi thijalaba matungda page ahum yawa report ama release torake hariba report asida science ne explain tawba ngamdaba science ki rules singi wang mada leiba thodo kaya ama yawrame team of many minds hariba spirit group asina siraga loire haina khalliba concept adu aran bani afterlife habasa aseng-bagi lai haiba proof tawgani haikibadagi mathakta aikoigi universe amadi aikoigi reality asi aikoina khalliba asiga pura tayonabani haibasisu proof torame adubu khwaidagi disturbing oiba poti chahi manga chupna tawba Scole experiment asida team of many minds hariba spirit group asina tharakiba message mayam aduni
It was the spirits who were doing this. And of course they were communicating through the mediums. We were able to hold conversations with the mediums. We were able to request certain kinds of phenomena, and they actually would produce it to order. The experiences that I've had have convinced me that it is very difficult to explain any of these things by an alternative explanation to that of survival. Scole Experiment na Toukhiba chahi manga adugi manungda Team of Many Minds kauba spirit group asina message listing hena tharake. Message khara amadi ka aduda lariba miyoi singi personal loiba message ni aduga message anambadi aikoi humanity gi matangda ni. Consciousness haibasi aikoi gi brain da spark khara thoga tholokpa pot natte. Consciousness asi reality masamang ni maram asina asiba haiba pochak asi laite hoi aikoi pithibi da laga matam khara hingamaga sike adubu siribadu aikoi gi body ni consciousness asidi siba naiba pot nate aduna asiba haibasi aikoi gi wakhalna sagatba pot amakhak ni haide masigi idea asi pithibi gi tongan ba mafam da lariba religion khudimakta su yawa idea amakhak ni tasengna religion gi larik singda iriba punama asi aikoina pseudo science ni myth ni haina khallabasu asengba kaya ama yauri haibasi mayamna yanaraba wafamne aina tawjakiba astral projection gi episode adu yawba gateway process hariba United States military kangbuna Monroe Institute ta tawkiba experiment adusu masigi concept asidani US military kangbu gi report adu masigi team of many minds hariba spirit group asina consciousness gi matangda tharakiba message asiga yam sathina sumana bani spirit group aduna tharakiba message sing aduda asumna su hairake aikoi human mind asi yamna powerful loiba pochak amani adubu aikoina sizinaba haitabana dimension ahumdagi hena uba ngamdabani makhoi dimension taret faw uba ngamlaba entity ngaktani maram asina aikoi gi prithvi energy level amadi frequency da yam chauna ahongba ma decades kharagi manungda laklani aduga hariba ahongba si crossing point kawi haide masigi crossing point asi lakpa matamda aikoi miyoibagi wakhal su hongakani aduga anau ability kaya ama haibadi telepathy remote viewing na chingba mayama mangama agani haide art ki energy level amadi frequency hongakpa matam asida aikoina adjust toba ngamdrabadi awaba da tagadaba maramna spirit group asina ahongba adubo kamaina adjust togani haibagi instruction kaya ama supirakhe meditation toba hakchang fana thamba nature ga loinaraga leiba miyoi singtana crossing point hariba ahongba adu laina adjust toba ngamgani haina so hairake spirit kangbu asina pirakiba idea sing asi ariba matamgi spiritual oiba idea malabasu science advanced mathematics amadi quantum physics na chingba aruba topic sing asigi idea sing supira ame adubu spirit kangbu asina pirakiba khwaidagi disturbing oiba message ti warning sing aduni political leader mayam makok ngaroktana lan tawnaba horaklani society breakdown tawraklani climate catastrophe thola ani haibana chingba prediction mayam ama pirame aduga hariba prediction sing asi tapna chumbasu horakli 1996 ta spirit team asina aikhoiga atopa dimension da leba being singa kamaina paw fauna gani haibege mathematical formula ama supirake SPR team adugi member amasu oiriba psychologist David Fontana na formula adubo quantum physics singda yenghaluba matamda quantum entanglement ge publish tawdriba anowa model ge formula ni haina hairake formula aduda matam aduda sizinadriba scientific symbols kaya amasu yaurame advanced direct notation variants tensor product symbols na chingba chahi ani gi matungda 1998 ta ihana na sizina kiba symbol kaya ama spirit group aduna pirakiba formula aduda yauri masina takpadi spirit group sing asi future uba ngamba ama natraga aikoi gi future asi makoina semba ama oiramgani haibasine 1997 loisalakpa matamdadi team of many minds hariba spirit group asina Scole Experiment asi athubu matamda loiragani makoina tawge khallaga lakiba sing adudi torame makoina aikoi humanity da life after death ki idea pirambada natana dimension tongan famda leba being singa kamaina fauna gani haibagi idea so pirame prithvi da tholakadaba catastrophe mayambo kamaina ngakthok jagani haibagi instruction chu pirambanina makhata ba makoi gi darkar oidre haina harake spirit group asina masigi matungda iroi loiba message amaga pirake aikoi miyoiba khudima magi apamba lambida chatkadabani aikoi gi wakhal asi chaw thorakpa natraga pixelakpa asi aikoina focus toriba pochak aduda depend tawi akibana aikoi gi wakhal asi bu function hali
nungsi chanana leibana aikoi wakhal asibu chawthoali aikoi gi future asi aikoina semjagadabani kanamtana semba ngamloi makoina matam chupagi oina aikoi humanity gi damak thong launa hangduna thamli haina hairamaga loisanke masige Scole Experiment asigi result asina aikoi da utlibasi lambi ani khatani ahanba lambi da spirit kangbu aduna hairamibu mayamda loina thajaba ama aduga ani suba lambi dana masigi Scole Experiment asi greatest magic trick in history waramba ama ani sinatana atai atopa amta laite haijani tasengna bhut pret thawai gumbase aidi amukta thengnadribani na kayadi thajadabani adu masigi Scole Experiment asida tawriba strange oiba science na explain tawba ngamdraba thawdo kaya asigi matangda parubadagi tasengna aikoigi reality asi aikoina khallibajiga onna tainarabra haibago khale hojikte ngasigi wari asi aina pungai da haijanba malambasu yai adubo aidi aigi channel da lijariba wari sing asi report laiba wari ngaktane thajadaba haibidi migi wakhal da laire aidi just mayamda sumai tawba wari ama lai haidana khanganjaba khatane aina si haire isigi maramdi aina aigi channel da liriba wari mayamsi aina sajalaga pungai da haijanba manba mi khara comment pirakpa ubadagi sum sengdokchabane mayamsu ngasigi wari asi thajadragadi The Scole Experiment haidana larik ama laibani online da dum phangbani adu dum paabada khangani skeptics singnadi masigi Scole Experiment asi magic trick oiramgani haina hairi adubu skeptics ama oina lakhiba SPR kangbugi member sing adinadi Scole Experiment asi asengbani haina lauri mayamdi afterlife lai habasa thajabra natraga siraga loiraba akoi mioi mapokni haiba concept asida thajabra haibada comment ta haibiramo aigi oinadi bhut pret kumada thajadrabasu afterlife sidi tasengna leramgani aina khale wari asi loisalakpada aina mayamda haijaningbadi tasengna maki afterlife asa leiramduna laikhidraba aikoina nungsijaba mioisingada nungaina afterlife adada leiramba oirasunu haibase haijaning ngasigidi matang asi loisinjaraga wari asibu nungairabadi like and subscribe tawsanbiramo mathangda amu thengnarase